Arambai News Guwahati Tamitheilongi Pau Tabiribasingbu Ihan Hanbamaktada Chingangbam Susitrani Kurumjari. Husing asigi samlappa oriba pausing lawirase. India da handak marak sabagi chang khanghen hengalakpadagi heat stroke tobagi pau kya lakli. Maragasida Assam dasu heat stroke ni chingnaba case ngarang phangkhre. Nagaugi manaknak na daboka chang mazi relief camp ta angang yangkhai hena khanghaudana masangam laktabadagi ambulance marida hospital tamna pukhi makhoi handokpa sagatpa amadi khong hamdabna chingba tawrakhibani angang sing asi chahi amadagi na chahi taruk fawgi manungda leiba ngaktani tripal khanduna semba camp sing asida yamnamak samanbadagi angang sing asi narakpa oiramgadra haina chingnari Panbayai relief camp asi chahi mari mamangda lamdingda eviction chathabadagi mayumakai thugaibi khraba victim singna leiriba camp ne Ngarang April 18 Himsakaisan numit Barak Museum and Library Masagi Sanglenda Repertory of Wari Liba Barak Valley Manipuri Dance Academy Kasar Assam Amadi Barak Museum and Library Kasar Assam na punna sinlangduna Repertory of Wari Liba Imphal Manipur ga khusamnaraga numit mangani gi oiba Wari Liba gi festival thoram hawdokre Thoram asida Hazari Mayum Shyam Kishore Sharma President Repertory of Wari Liba Barak Valley na Thoram asibu hawdokpoina machu taret ki phiral chingkhatki loinana leikidraba Wari Liba ojasingi mafamdasu haikat leikat tamdana ikai khumnaba utki Thoram asida Hazari Mayum Shyam Kishore Sharma mifamapu athoiba mitungoina Laurembam Mani Singh Vice President Repertory of Wari Liba Brahmaputra Valley Thoidokpa mithungoina Dr. Haurongbam Amrendra, President, Northeast Jyotish and Tantra Research Center, Silchar. Loinana, Ikai Kumnaba mithungoina Dr. Chakpram Manikumar, Assistant Professor, Radhamandop College, Silchar, Amadi Kangabam Gauramani Sarma, Udarbonna Saruk Yake. Athoiba mithungna Maira Chukhatlabagi Matung, Dr. Haurongbam Rajmani, Founder, Barak Museum and Library na Nungi Oiba Warol Thamke. Haurongbam Indramani Convener Reception Committee na Thagat Wahai Pongtokhe. Ningthilgi matamda Sankriton amadi Wari Libagi Thoram Makha Chathakhe. Moirangthem Rajmohan Bontarapurna. Pandop Mangana Birat Laibakta Saklotuna Chatnabagi Thorang. Aduga Usam Chauba Singerbona. Pandop Manga amadi Dropatina Birat Changba Loinana Laikuzam Mani Singna. Bhimna Lukhauba Sankar Yatragi Kumaigi Matangda Wari Liki Haina General Secretary H. Khorifabana Thadorok Pachirol Amana Pongtorakli. Assam da Mitei Mayeki Matangda Achoba Awonba Amoina, Habadi, Mitei Mayek Manipuri script na state asida Larik Tamhanbagi Matangda, Department of Education, Assam Lengak na Korakiba Mipamado, MLPCC gi Mihut Singh Yauna, Rang Education Minister gi Office Conference Hall da Phamkre. Dr. Anos Begu, Education Minister Narayan Kuwar, Secretary, Education Department Abadi, SCRT gi official sing yauna Paminaduna Kanana Kibaduda, Lengakna, Mitei Mayek, Manipuri script na Larik Tambagi Matangda, Yaningba Utlaki. Tamba Hongunabagi, Sem Sanabagi Damag, Mipam Kaya, Paminaduna, Tabak Makatana, Changsingani Haina, Education Minister na Tazaba, Achitpa Fongdoraki. MLPC ki Maikaitagi Dr. K.N. Chan, Chairman, Arambam Nandababu, Vice Chairman, Lesungbam Robindro, Sopan Asangbam, Convener na Chingba, Mute Singh Yauki Haina, MLPCC na Thadorok Pachirol Amana, Kanghalakli. Dr. Maibam Santi Kumar, the Khems International University, Paris na Naturopathy amadi Yoga Gilamda, Doctor of Science, DSc, Honoris Kaswa Doctorate Award Piragani Kanghalakre. Wafamasi University Asigi Director Dr. Yugal Isinna Santi Kumar Masada Tharak Pachirol Amada Kanghalakibani. Dr. Maimam Santi Kumar na Naturopathy Amadi Yoga Gilamda Matam Sang na Chatharakliba Awareness Generation Free Treatment Amade Research Kit Thabak Singbu Sakhangboina DSC Pibagi Warep Asi University Asina Lobani Hairi. Lagliba May Kunipanda Bangkok the Pangtokadariba University Alumni Mitta degree asi Kusinaragani.
Iraima Lairembi Temple Committee Nungpho Leikai Kasar Assam na Sinduna Chaliba Thasigi Kulhumdoi Kalengi Humni Panba Nomaising Numita Kasar Nungpho Leikai da Iraima Imagi Chehigi Irat Kumon Thoram Ipalikal Manipurgi President Ibudo People's Ki Lamjing Makhada Pangthok Lagani Miyamna Matam Chana Lengbiraktuna Thoramasibu Mapung Pahanbiu Haina Secretary T Robindrona Thadorok Pachirol Amana Ireicha Singda Paujelakli Haukiba April 19 Lebak Pokpa Numita Lakipur Ahal Marupna Sinduna Malemgi Athoiba Ningsing Thoram Ama Northeast Academy Lakipur Lupki President Thoidingzam Dhirendra Namipama Poiduna Pamkre Thoram Haugatpada Lupki Thoburen Ingudam Vinod Khaidem Gaurahari Lupki VP Ingudam Kanta Jharna Rai Chaudhuri E Prabhavati Babli Rai Nachingba Muisingna Lakipur Amadi Kasargi Mafam the Ladiba Laipam Sing Akanaba Mafam Sing Asi Miamna Amadi Lengakna Ngak Sen Binabagi Mathau Tai Natrabadi Arembada Mangkragani Habagi Wakalon Pongdong Naki Loishalakpada Warip Oina Lakipurgi Manungchana Lariba Bhuwon Ching Sonai Sivastan Joypur Sivastan Khaspur Lariba Kasagi Kunung Oiramba Mafam Sing Lakipurgi Ibudo Tongnang Khubam Narandor Laipam Sida Chingba Asi National Heritage Oina Loshinuna Ngak Senbinaba Kendra Lengak Amadi Assam Lengak Taksinba Haina Amatoina Warip Loki Kasar Lakhipurgi Singerbon GP ki President Muhammad Dema Khan ki yumda Community Coordination Committee Assamna Ramzan ki Iftar Thoram Punna Pangthok Minakre Loinana Idul Fitr na lakpaga mari leinana Mitei Pangal Chilinaw Mayam ki mafamda iyai Pauzel Piki Amadi Mitei Pangal Nungsi Chanana Mateng Iteng Pangladuna Thoram Kudingbakta Thabak Oina Utlasi Haina Dilli Pamyamna Amatoina Pongdokna Ki Hauzik Manipuri Pauda Matam Sangna Paumi Amoina E Paugi Lamda Miamgi Seva Tobiramba Sagolban Tera Sapam Leramba journalist Mungyanba Chengleina Laikitabada Tarahai Youth Development Organization Gi Thomi Singna Lubasigi Sanglenda Awawa Fongdupugi Mipam Ama Ngarang April 18 da Pangthokre Lubagi Asigi President Suwariba Social Activist BM Yaima Sahana preside Tokduna Pangthokiba Mipam Asida Mungyamba Chenglei Amzugi member Amoyrambatanatana ISTV ANI Amadi Tom TV da su Paumi Amoina Tabak Tauramki Asumna Mahagna Manumutam Chadana Laikitabasi Yamnamak Nungaiti Haina Sahana Pongtorakli Mahak Kainabagi Awa Nang Horaba Imung Manung Amadi Media Gi Chilinau Singi Awa Badasu Saruk Yazari Haina Publicity Secretary BM Rasid Alina Thadorok Pachirol Amana Pongdorakli Manipur Numidini Gi Khongchet Lakiba Union Minister of Tribal Affairs Arjun Mundana Awang Nong Pokta Lariba Travel Singi Pothok Sing Chokot Hanabagi Pandamda PM Modi Gi Adi Others Yojana Scheme Gi Makhada Lupa Crore Chamagani Pumdoi Yaipa Thorang Ama Hogdokle Laukthokre Kangpokpi headquarter da Chatharakpa Thado Cultural Festival Gi Ngarang Numit Nini Chanba Thoram Hogdokladuna Wafamasi Union Minister na Paumi Singda Pongdorakibani Ngarangi breaking news amoina habade mitei maiteibu scheduled tribe list chalhanbada mathau tariba recommendation thananaba Manipur High Court na Manipur lengakta khanghankhre recommendation asi judgment asigi copy phangbaga chayol mari gi manungda thagadabani hairi India lengakna hokiba chahi English ingani tarahumdoi gi meda Ministry of Tribal Affairs na pamliba mitei mayeki Maitai Purupki Socio-Economic Survey Amadi Ethnography Report Adu Yauhangadabani su Hairakli. Panbayai Maitai Mitaibu SC list Chalhanaba Kongjung Changshilakpa Chahi Tara Helaklabani. Respondent Oriba State na positive Oba Pakum Amata Piba Ngamdana Chahi Tara Hena Lerakpadagi issue Asiga Mari Linana Mathau Taba recommendation Adu State na Tagadabani Haina Pautak Pirakibani. Numit Nini Chupna Chathagadaba Tarani Thoisuba Jiri Sports Meet English Ingani Kulhumdoi KSA Jiribam na Sinduna Ngarangdagi Hokre Kanglei Park Students Association Jiribam District Council na Sinduna Jiribam gi Higher Secondary School gi Playground da Ngarang Pangthokiba Thoramda Jiribam da Leiriba Mahairoi Loop MSF Jiribam District ki Sanaroi Singa KSA Jiribam District ki Sanaroi Singa Sanaba Football Match Amana Hokdoke Thoromaduda KSA Jiribam District ki President CH Achou
Old Jiribam Sports Association की President M. Brijakantsu saruk yaki. Hauzik atopa pausingda. Karnataka ngarang na assembly mikhalgi mirep je pishinbagi aroiba numitni. Ngarang nupi humpuni thoi yauna mirep chamapan ga kuntra mangana mirep je pishinki. BJP na mikhalasi da mag star campaigner Nipu Khanki. Makogi manungda Prime Minister Narendra Modi, Home Minister Amit Shah yauba star campaigner sing asigi manungda Assami Chief Minister Dr. Himanta Biswa Sarmagi Mingsu yauri. Sudan da handak marak umkhatnaba amadi charang hengalakliba sida mideng thamlaga lebaga sida leriba Indian National Sing asoyangam thokhandanabagi damak Indiana tongan ba leibak amadi UN ga kusamnaduna kanna chatminari. India gi External Affairs Minister na kuthoknariba sida maroiba thodang logodoriba Saudi Arabia amadi UAE gi counterpart singasu kanna wari sanari. New Delhi da Delegated Control Room amasu semkhre. WhatsApp group sing yauna tongan ba lambi sinaduna Khartoum da leriba Indian Embassy nasu Indian community singa matam namakta mari thamnanaba kanna honari. Adubu security ki khudong chadaba kaya leiba maramna lanai miyoi singi akupa marol mayek singnadi khangba ngamdri. Awaba ama haibadu oiri. Sudan gi lambi sorokta phawba yamnamak kanna unkhatnaba maramna chathokasin tawbasi yamnamak kiningai ama haibadusu oiri. Ningsing bayay army amadi paramilitary force ki marakta sakti munabagi lanna maram oraga phong na kapnarakpadagi haukiba numit humni asida yamdrabada miyoi chamaga marfumanga leikidre aduga lisingamaga chanipanna asoka pannangduna leiribani. Khartoum sahar da asiba hakchak sing lokthokpa natraga pubagi athingba leibadagi sibagi masingsu hengalakpa yai haina kanna chingnari. Afghanistan da karigumba maphamasigi nupi sing UN gi damak thabak taunanabagi ayaba Taliban na karigumba pidrabadi lagliba me thasida Afghanistan dagi handoknabagi sem saba loire haina UN na Taliban da khanghalakle. Nagalamrom da nupi sing thabak tobagi ayaba pidanaba Taliban ga leptana warisu sanari. Panbayai Afghanistan gi Eastern Province Nangarhar da Afghan gi nupi UN staff members sing ban tawgibadagi UN na yamnamak kanna Taliban gi mathakta pendaba fongdokli. Aroibada ngasigi tentakpa maroiba pau khara. North Guwahati da jaundice na kiningai gi saktam laurakle masi afaba thaknaba ising phangdabadagi ni haire. Manipur gi Chandel district ki manung channa purum chumbung khulda thaknabagi ising phawba phangdre hai lenga ki maiki degi ising phangnanaba pangba yaba mateng pangbiu haina khulasigi chairman KH Donhara Chothena paumisingda wakalakle. Manipur University of Culture gi guest faculty singi tha 18 gi tolop pibidabadagi awaba nanglaba oja singna university asigi campus ta wakat khongjang changsinkhre. Pithokpham thokpa tolop sing suna hekpi thoktriba fawba oja singi khongjang handokloi haire. Mumbai da handak Apple gi masagi oiba store ma hangdokhrabagi matung CEO Tingkuk ngarang Prime Minister Narendra Modi ga New Delhi da phaminakre. India Meteorological Department IMD gi broadcast matungina India gi nongpok thangba sarukta lagluba numit humni asida heat wave gi chingnaba leirakli. Ngarang nahan gumna sabgi chang adumak lengdana leiba yai su haire. Lebagasigi President Draupadi Murmu na Himachal Pradesh University Simla gi kuntaruk suba convocation ceremony da apaba mairoi singda medal amadi degree kusinakre. Maharashtra lengak na soinairaba employee singi damak promotion da chada mari reserve thamgani lauthokre. India gi mafam kaya da COVID case hengalakliba sida midyeng thamlaga Telangana lengak na CORVE vax amadi booster dose vaccine lakh manga thorang tawduna thamkhre. Bihar da su yamnamak akanba heat wave mayok narakli. Sekura district da sabigi chang degree Celsius nipu mari dasmik mari yaukre. India gi state tara da sabigi chang degree Celsius nipu dagina nipu manga phawba yauke. Assam da su sabigi chang degree Celsius kuntra manga yaurakli. Indiana Malim da khwaidigi missing yamba leibak haibadu oire. Missing yambagi list da China bu namtharam laga India makok kakre.
UNFPꯒꯤ ꯁꯔꯚꯦ ꯃꯇꯨꯡꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯀ꯭ꯔꯣꯔ 194 ꯁꯨꯈ꯭ꯔꯦ꯫ ꯏꯪ 2012ꯗꯒꯤ ꯃꯤꯁꯤꯡ ꯆꯥꯗ 0.9 ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ BJP ꯂꯨꯆꯤꯡꯕ ꯁꯔꯕꯦꯟꯗꯨ ꯑꯙꯤꯀꯥꯔꯤꯅ PM ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯃꯊꯛꯇ ꯑꯍꯛꯄ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯛꯂꯤ꯫ TMC ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯇꯁ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯗꯨꯅ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯍꯧꯈꯤꯕ ꯊꯥ ꯑꯃ ꯑꯁꯤꯗ 4रक ꯐꯣꯟ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ इटलीगी सिसिली समुद्र मपानदा लुपा क्रोर कयागी ड्रग समुद्रगी इसिंगदा ताउथखरे। निपानसुबा इंडिया थाईलैंड डिफेंस डायलॉग ngasi April 10 बैंकॉकता फमिनरगने। अफगानिस्तानदा लायरबा लईगी मनुंगदा चंसिलकपा अफगानसिंगी मसिंग सरुक अनि हेंगलखिबगा लोइनना लायरबा मिलियन 53 यौखरे। कैनाडादा कैनेडियन पब्लिक सेक्टर वर्कर 1,85,000 हेनबना ngarang स्ट्राइक चथखरे। फेडरल गवर्नमेंट का खुसुमलगी हाबदी वेज एग्रीमेंट ngakpa ngamdabadagi workers singna strike asi चथखिबनी। चाइना की कोनुंग शहर बीजिंग दा लैबा हॉस्पिटल अमदा मै चकलकपदगी ngarang yamdrabda miyoi 18 लैखिदबगा लोइनना कया अमना सोगपन नंखरे। मोपाक फिदक किसिलगा अनाबसिंग चेंथरखिबगी वीडियो वायरल ओइरखि। अमदी नुमित 3 मतुंगदा ऑस्ट्रेलियन समुद्र मपानदगी इंडोनेशियागी nga phaba 18 kanba ngamkhre। ngamising asi नुमित 3 पिख्रबा इथत अमदा अचाथक अमदी इसिंग फंगदना यामनमक वाना हिंगदुना लेरखि हाइरि। ngasi nadi Arambai News Guwahati da Maitilongi pau sandokjaba matang sta loisinjaba ga loinana tabiriba singbu amukaso hanna khurumjari।